Kuki Jo MLA Nipan amadi Minister Anina Luchinglaga Separate Administration natraga Union Territory tanbagi apunba khongjang asi mamut tana Home Ministry yaure Parliament ki winter session da puthokadabada ngaire haina World Kuki Jo Intellectual Council na aiba che thaduna Kuki Jo miyamda khangankhre World Kuki Jo Intellectual Council ki Information and Publicity Secretary LK Minthang na khutyek piduna thadorakba chairlamana hai Home Ministry ga yanaba kharagi makhada wari sanabagi thabak kanna chathare KNO UPF ase lengaka suspension of operation su lai haiduna lengaka kanna taksin bangamdra male haida Kuki Jo furuk na khanba tawbigano makhoi gi tawgadaba singdi tawba loirabane haujikti ITLF Defense Wing Jo United Kotu Defense Wing amadi INP Marina Senagadabada ngaire haina chairlasina haire November tha manu lau yaiba matam aswaida Akanba land tawgadabagi maongda leirabane maram maduna cheng chak maru marang na chingba sing awa anathi dana khomjin biro front line da lanthing nagadaba si ayambana volunteer ga khunja pakhang singane tangai fadaba mafam amadi matam khaktada aikhoige lanbi singna backup oina changchilakane aikhoige lanbi sing asi question senarakuna mausagum ningtamna chatpa ngamlaktaba yai maram maduna volunteer pakhang sing luna tawbiba makhoi gi awat pa lehendaba amadi thongna hapi batangai fade haina charola sina khangalakle